Kangpokpi district ki Kangpokpi police station ki manung sana laiba ti Kulen village tagi drug trafficking ga mari lainana Meeoi mari security force na Phagatkhre khre hari security force na faraba Meeoi mari adu Kangpokpi district ki ti Kulen dagi S Paubina tainamai sahi kuntraga mathoi PF Adafro sahi kuntraga mari S Boybina sahi kunga mapan amadi Tamenglong district ki Khundong kun khaibadagi Lungdini bau tuimai sahi yankai gani thoi kawi hairi Makhoi mari dagi sop case sani ga humputara ga humdoida haptuna purakwa Heroine kilogram ahumga 10.5 mobile phone taret 4-wheeler DI ama 4-wheeler Creta magaloinana Sel Oina lupa lakh marfu taraga mapan lising mapan ga sanipan ga yankai recover tawo ngamkhre hairi